Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari. Ngasi maglaubirasi Thamoi Machet 10 tangka. Thamoi gi oiba maribu karisu oida khanduna makhutna irai laina thadattuna manghankhibani. Adudasu natta athiba michai kayana karimnaduna chaibikhibi lanjadabi mabuna aranba sibikibani. Adubu ngasidi ningamdaba mairina chaktuna masa pumba tangoi tagadaure. Minamba nungsibadi oikhidabani khangaudana humlakpa nongleina lamakhangda thadatpikre nungsi maridu tatkriba maridu samjinnaba hotnabada angauba olaktuna ahing taibang khanglaktre. Nanau Nirlimagi hanagi numberda hanjina call tauzabani adubu off adumak hairakle. Upay laytana tumin famungduda famnagalay. Wakalama laktuna Sofyada call tawshili. Ring chatpaga dumakpay kalai. Sofyana. Hello? Dana na, kay layrage, yam thazila na call tawroy siba. Abimge achatpa number am tapiro. Magi hanagi do chatkidre. Aiga krasaw na bani handakse. Kaysu khangjada bani Sofyadi aduna number do adum pirai aduga call dusu thamnakre. Nanaw mo noktuna number duda call tawshinbani. Ahanba tawbada pairaktre. Hanjin tawsili. Paimalaktrabada gari sodu paiduna prap tholakduna. Gari da kakiduna. Gari gi speed tu aray kay netlaga Bisnupur tamna laklami. Masagi anabasu kawkre. Lambida lakna call tawbasu lepte. Ko na thangdadi paikhalakle. Momon noklamba kudakta mangki. Kapli phone da hairakli badu tabada masadu laitadre. Hauzikta da khanglakli mana kayamuk yamna minamba thabak tawkibano haibadu. Thamoi amada pikiba chainadi lemna khak mangloi haina badu chumgadawribra. Lapthokre khanglaba kanda khak mabu hena nungsirakpagum thamoi du chaina faurakle. Gari thauna mapisu tarakle. Amuksu hanjinduna call tawjarui adubu block leirambana upay leitana mabani na hihik unakiba mafamduda famduna nongan bangairagi khankibani. Laikai duda changlakpa yaroi haina athingba laikiba pumba masada akiba amatta laikidre. Matamdo ayuki matamni Nirlima ngantana hogatlaga yumgi thabak loishili. Mana thabak loishilakpada mamasu hogalakle. Ichan nganmanro nangbo. Ima ngantana tumbagi mikam ngantana tholaba adasum hogalaba. Hoi ima iruraga laiduk katlagi nang manungi kari no loishiluro. Nirlima imungda mukjanglakduna loishinba yaba loishilaga masu iruluzaba loikre. Makuk sutum lubagi masam dusu ichochotli. Hair clip macha amana haifet fazinduna kitchen da changlai. Gas tu on tawraga khuzai macha amada cha thangatkre. Cha loisilakpa daida mabung sana thoi changlaklaga. Ichan, cha loidribo. Loiragum bani tamo cha. Cha nabdi kai lege. Tamo cha, kemta leitrabani. Aduri nang dukana ngak chaluro. Ima loi bangai thenglani. Ai cha sing biram lage. Wallet to aigi mon meada lehobani. Paisa do dai loro. Nirlima hoi haina mabungi room da changduna wallet tagi chonga chapi malok thoklaga thongal lom da thoki. Mamana dukkat paloiraga hogalakpada machanupina thongal da thokiba ubada machinda soli. Kadai da no sinamu ayuksida. Nirlima dukandagi breakfast oibiyaba chapot khara leiraga thoklaklaga tan laiki khana hotel amada changlakpani. Hotel manung changringai ngangnariba singa du tabada chap leptuna laiki. Laikai gi mawamana. Imai pema. Ine Premilagi machanupi gi haktakta laikai se nupa phunafam oidori. Hotel phambiduna. Itap tapane dugi angang dudi. Mona sengaw lakpi haibadune ngamkre. Laikai gi halamana mo. Hey, miwa du henmali ko noi. Mi gi macha lai sabido noi gi hotel gi ngamok oinabu honaganu. Mabung yai madu taradine noi phibam taro he. Nirlima sanariba wari do tabada hotel do da changlam dabi thoklaklaga chumdringna manglaga lambi mayai do da chatli. Nagita kana lakli ma kari suyeng ludre nakandagi mabu kaure e. Abem.
Nirlima chatlambadu chap leptuna ikhang khangna sat leithoraklaga yenglakpani. Nanaw oirambada pakhatna. Nangdi sida kaidawriba? Ngarangdagi ai yum handri. Nanga wari amta chamthoknaba pami. Nirlima akoibadu ko yengi aduga ipa pakhatpa khonjelda. Yumda halo lekai minuraga phajade. Uningu jasano wari sanakise. Nirlima saudi sauningli magi kaisu khandaba nanawgi wangangduda adubu taptharaga. Konai phone da hairak lagi. Asi hairamduna prap chenchat tawna chatkre. Nanawso harauna mayum tamna gari du thauraga chatki. Nirlima kitchen da prap changlai mama mathanta leiramba ubada achapot yawba khawdu dining table mathakta thamlaga. Ima tamochadi. Maninglomda thokibani. Chan namitu ingangangi kaidawre. Ngantana hugatpaira kaino kokse chi. Ngahaktang hiplugi haibro nganman khrene nangna hugatlido. Hoi ma ai breakfast ka kona charge. Tamochada sukra haibiru imana. Ai change ko. Asi haina magi room da tafing changki. Mama na chatkriba machadi yenglatuna machinda soli. Masibu kamai tawdoino. Masase ipatpatli tawisi. Sanathoi mamagi nakta changsilaktuna. Ma, ichal halakrabo. Halakre. Makok chi hairambani. Imana ngak hiplurana thajankibani. Breakfast hana chardi phadawni. Mama na thabaksingdu loishanna. Kona chajarasano. Nganmanba mana yahaurini na tawramnido. Makok so muktum leirami mana tawriba. Somdana Dhanarbir apakpa phamungduda isisi na tumli. Mon mayada leiriba mobile du alarm khonglaklammi. Mamit uiri tawna mobile du lamlaklaga yenglui. Mobile gi screen da thokliba saktam du ubada nokmi tawkhre. Adudagi message ama nupi du da thajinki. Phamungdagi tapna hogalaktuna washroom da changki. Brush tawbada masadu iruza thokre. Luzaba loiraga dress loishinba loiraga kitchen da changlaklammi. Dhanarbirna. Ima, ekoi cha loidribo. Loire. Hairaklo haibri bunga. Loiradi thakpana farida. Ado ima, pabung halaktribo. Nang pabung do ngasidi thabak aruba ma leirena thabak mafamda chatkibada ngairi. Dhanarbir mamana pirakliba chadu thakna. Ekoi pabunggi thabak sidi nongte hek komde. Bunga, haisu haibani. Nang pabung se thabak mayam se mathantana chenbada wazarabani. Nang su thabak nina yumdang haphok leiti. Suti laklikanda thabak se nang su khara yengsinbadi phabani. Hoi beima yengsanni kadawrage. Ekoi masna aisibu gyan yam tadabadawna hekta ngangniba. Aduima ekoi thoi hogatkrabo. Hogalamkiroi masa sagatana ihingda ima kawraktana tumkiba kuidribani. Dhanarbir ipa pakhatna. Ha, aduga idasu kemta haidaba. Yam kanba natabaini hidak ama pizabadaidi laihawbudi hankrabani kaisu tawararoida. Dhanarbir cha thakpadu sasat loishilaga hogatkiduna chatna. Adu orasu haibadi yaidana. Mamadu chatkriba machanupadi yenglaga. Masibu karam ngangnadoino khangdreda. Aigi chani se unadre thinani unare hui hodonga chap mane. Dhanarbir Christy ki room da changlaktuna phamung machida famlaga tumdiba machalba hogdoi. Thoi, tabro. Christy mamit uiri manaton dus ifun kai. Taya dada. Dhanarbir machalgi marai bakta makut thami aduga. Hangoi olene nangde. Dada, kayamna januka nang miyai sinari bani. Haima, nang sinariro. Ado ay kaisu haide kaino. Kari chasalurage ba hangoi olamise. Ice cream manga charure adugi. Yam lauradi hangoi danate yongso olakhini nang. Christy masaga nungaytabaga mabunggi sum karemnabaduda asingi kapthorakle aduga mamabu kawi. Ma, ima, nachanupa uchi angobase yam thuna talula.
Mamasu machagi chanaba puraga lakpada machanupina kapngang tawbadu taraduna taha changlai. Hey, kaidawre? Didana khanaba horiba. Amuk hauraba oire. Christy mapidu taithok na. Dadana ida khanaba horini. Ai nari haise imana haidroba. Onthokpani da ko bungo nachalsi masa ngamdabani ni nangbo. Kari hairibaduna aibu kai haikrage sakta asidi kokchawbi haido adani aina. Dada nang yam haujanu ko. Bungo chalo cho nachalse kai kaino khita pizage ai. Ho chachare. Ima nang sukuina leini ko hangoi khongbada muk longna jajani. Christy mabungna chatkribadu saungna yenghauri mamana. Thoi se si kita jasinaba to. Ima sune thabak kita loisiluge. Nungai tasu kaura uko. Christy hoi haina mamana pirakpa chanabadu khara chasili adubu machildu ikha khabaduna chaningdraduna thamkhre. Mon mayada lairiba phone du ring khinglai. Christy phone du lokthoklaga yengi Elizabeth oirambadu da fat paikhatli. Hello, nupi. Nupi, nang nanaw haiba mahalam saman baduda Nirlimagi number pirubra. Christy di ingaw na. Mabani hanadagi number lainari dudi. As, adu haiba nate, anaw badu haiba ni. As, pidi he, aida phone ka tarokti, kaidaw bayawge. Elizabeth thokriba pumba wari dulirami, Christy sawbana mana paiba yadre. Nungai roi drama, nang soisu pidi hairabani na Sophia na soiduna oiduni. Phone taw hojima, aduga conference biro. Elizabeth su pantharu batawdana call du fat tawshili call du paikhalakpaga conference sat pirei Christy na hekta laurei. Nupi nang Nirlimagi number do tan nahiba man nupa do da pibra. Sophia di ingaw na. Kanano tan nahiba man ba haibo? Mama nabi marakta Sophia di khara pangtak tawzabani. Elizabeth ka Christy gadi mina hinjinba yade wasu angam arai khangde maching chingda masitawi aduga Nirlimana itap chabini. Elizabeth na mukhairei. Chandan labado khangde nang. Sophia. Kari no minoi na ngang do ai kok ngawre. Christina mo. Masi tararoi nupi ai sum saungning laktore. Na baga loi tokthok laga ne masi hana masamse khudang yelaga haini se. Elizabeth. Nanaw haiba mahachandan do madu haibani sono. Sophia madi wari khangjadabanina ichamna hairakpani. Mana hanglakpaduda pikhibane aina. Ani dumadi sawbana mai haure Elizabeth na wari duliraga khangali. Sophia nungaitana. Ha, aya. Aidi khangdabagi pirubane kamain tawne. Christy. Yare loito. Nirlimada akhoi humna atopa nupa ko hendawni yade harakpasu yaroi. Elizabeth. Bema noi dadana pami haibani aduina ko helesidana. Aya, asengbro yam harawi kamain tawne ide. Asi hairaga famungdagi chongtharaga fan chongi Sophia na. Kamaina ko hendoino. Aduidi ai tawgise ai nariba ko hojikse ado noi haunaraga law. Adai makata badi akhoi hongna bidu torase. Elizabeth namo. Nang se nari ba huzya. Anaba na bu aduk kana ngangba. Anaba na kana ngangba yade haiba rule lebra. Ngangla di ngangle idi. Sophia na mukhaire Karam kana na ba hangba chatoino. Yausang arobe da torase. Nirlima hoita mochada ai hainage bako. Christy su. Aduma nang thok tawru nupi ado thamse ai chaklam khale horen pau do hainarase. Call du thambaga Christy kitchen tamna chenki. Nungthil gi matamni yausang manung oibana lamjaw sorok tu mina pik thali adubu macha nupi na ka manung dagi helu yadana laibada mama mapa mabung ani ikoi na family Nirlimana famung de tumin na family sanahalna. Jan Baba wa haige. Icha angang yamna oiri. Aduna nasagi na hay nataba atopa amata khanba yade.
Hꯧzik ichana kari tamba pamiba haibidusu hayu. Nirlima itap tapna. Baba, ai general line dadum tamgeba oza oininge aidi. Achauba machalde nungsini yenglaga. Ichangi apambada ekhoina tawni adubu lam henba thabakti tawba yade ko. Sanathoi na mo Ichan tamocha wadi yamna hainingbani adubu ichanna nungairoi khalaga haidabani adubu haidaba yadre. Asti hairaga sor sangna hondok ei aduga makha tare ei. Nanga loinariba nupado amuk khana loinaganu tungi punsigi khalo. Nangna lam henduna khung thangkiba thoklabadi aibu phatte haiganu. Ichan noirabasu nangbu hatkane aina. Mama na mo Yaima phajana haibadi yaroidaba leite. Nachalse noina haibada kaisu yadaba tawroine adaini hekta hainune nangbo. Sanathoi sauna Noina daina kangkhatpadani angangse naw chawrisi. Yaima ichana haiba chummi adubu nachalse noina haibadi yadaba kaisu tawroine. Machanupida muk onsilaga Jan nang tamochana sawrise nangna soirubagi sawbani. Nirlima makut ani lona duna mapi tap tap tana kaplaga Tamocha Ima Baba ai lanjare matungda noina yadaba thabak amata tawjararoye. Achauba phamlambadagi haugatlaga machalgi nakta phamlai aduga Ichan kapkanuse kaigino adumna hairibu ichanna loikre. Sanathoi su machalgi nakta changlaklaga fami aduga machalgi mapidu taithokpiraga kapkanuse nangna phattaba lambida khong thanglona chatkibada tamochana yengduna leiba ngamloidabagi haibani. Nirlima mabungda konsilaga kaplaga Tamocha ai tawjararoi. Sanathoi machalbu mathadagi lauthoklaga mapidu taithokpi aduga Yarise ado tamochogi luhongbada kai dress seni nang adu oina leiruse eiga hauzik jasiro. Achaubi kairaduna tapna hogalaga thoki Sanathoina Kaiduna tamocho pakhang ariba nangbo kuina kaisu pakhang ariba oiraroi. Mamana Yaima nangbu nayambasi ikairani ne. Mapasni noklaga Yaima nang sibu kamay ngangna ne. Mama lao hingolda ngak changlusi. Asti hairam laga punna thokminakre. Nirlima se nokmi tawraklami Sanathoi mana hena machalbu aduki matik nungsina luna tawjabani. Machalna kappa uraga mana hena wajabani. Machalna momo nokpa uraga mabukning penjaribani. Sanathoi Jan thaba kai loisinaba tawro tamochaga chak thongnaba. Nirlima hoi haigumna mangak nomi mabung thokibaga mon mayada leiriba phone tu tapna lauduna yengi. Ngarangi number save tawdabadudagi message ama laktuna leirami. Ngahak munna yenglamlaga message tu halamlaga thabak loisinba haukhre. Somdana Danabir roomdani sofa duda famlaga Romesna Kariba message halakreba. Danabir masadu khoirang khoisaunana room duda koi chatlaga halaktre kamai tawduni tawrise. Romesu oiroi nangama natuna koiningliba number su pibire adu oradi call kok tawba kaidoge haibanida message amuk thadrasu. Danabir makok tu hotna as kai haidunu khangdredai. Romes magi marupta munne yenglaga napunsida nupi gamta koiraktriba nuparo nangbo yengningdi yamna. As bye nangi su matam lakhini aduga khangnani aina su nangi mateng pangduine haba suggest kita tawroda. Romes yarakta nganglaga nachan nupi lumiba aina nangona nachal nupi koigi haibiyu haidiba oidraba wani ko. Kari haibanu tadremta kaisu haide. Tanjaduda Danabirgi phone da message lakpagi ton du khonglai. Danabir fat phone du lokthoklaga yengi. Romes ki manakta prapap chansilaklaga Nipa message hale tu. Romes marup ki matawduda aida haidrasu kok haludana kai haina handuino. Fajadre he nupa nangiduri
Hayeng romance storm dai desu hangduro ingonda. Horen call torokena kok haikro garino. Asi haraga room dagi thoki. Ramesh na hariba dumak iraga thakre Dhanabir. Bye, chatlabo. Ramesh na chatna lauraki. Kitchen dane nangdo yam yengningdre. Noi na chalnupi kok chawbido adu mung yengluge. Somda kitchen da mabung machal aniru chak thongminari. Dining table mathakta thamliba Sanathoi gi phone du ring khinglai. Sanathoi kanggau du otna. Jan, kananom te yengo, ai khutadok pa yadre. Nirlima changsin duna phone du yengi. Tamocha, chonga haye, ai adum payura. Sanathoi taha machal dagi phone du fat lauraga. Nanging horo kang hause. Asi haraga phone du pairaga prap thoki. Nirlima inganga e. Aibu hauziki number do khangum tawida.